Prime Minister gi Manipur khongchat Black Day ni haina observe tawgani haina KSO na lauthokre. Bharat ki Prime Minister na hayeng Manipur da lakadoriba khongchat ase Kuki Student Organization KSO Sadar Hills na Kuki Black Day haina observe tawgani haina lauthoki bagaloina na Kangpokpi district ta leiba lenga kiloisang amadi Lanai College School sing suti thagadabani haina khangankre. KSO Sadar Hills ki sterol aman hai hayeng Kuki singi damak thawai thakraba sing amadi imung manungda Solidarity amadi ikai kumnaba utpo ina Black Day gi thauram asi pangthok kadoribani maram aduna institution singna thauram asi mapung phana pangthok minasi loinana thaudang lominasi hairi. KSO Sadar Health ki volunteer singna district asida kumna monitoring tawgani maduda pamdaba thaudok sing thoklaklabadi institution singna daita lawjagadabani loinana miyamna su thaurang asida saruk yabiduna laikhidaba sangi mafamda amadi imung manungda ikai kumnaba utpada amatoina saruk yaminasi hainasu KSO gi serol asina hairagli. Popular government lehengadabani haina laldu homana fongdokre. Center na Kuki khulai paiba single suspension of operations su agreement Kudyek pinabak kaktana Manipur gi watok loisin hanbang ngamloi iset asida popular government ama lehenduna political gi warisin pura kadabani haina Mizoram gi Chief Minister Laldu Homana fongdokre. The print piba interview amadam hangna haiki kumjali singani kulhundoi gi me thada kangluki irang thokraba matungda Prime Minister Narendra Modi na Manipur laknaba thaurang tawribasi afaba khongthangni adum oinamak mari leinaba singa wari sanaduna waroisin purangnaba honaba mathautai haiki. En hais hangdokpa yakhibagi mayokta Churachandpurda irang thokkiba oiramle. Churachandpurda Prime Minister Narendra Modi gi khongchat kamari leinana sem sariba sting miyoi kharana amangata thokhanba yauna achauba irang ama ngarang numidang thokkibadu phibam laksinkhre. Hiramasigi matangda Churachandpur gi Kuki miyamna thadorokpa sirol amana hai Kuki Kso Council na miyamga tanaramba tawduna National Highway to the Free Movement lehanabagi ayaba pithoklamabagi damak yaningdaba fongdokpagi ahanba khongthang oina ngarang numidang Churachandpurda Khongjang Chngsinkhre KNO amadi UPF ki Manipur Territorial Integrity kaihaloi haiba wafam yauna suspension of operations su agreement khudek pina khibagi thawong adusu Churachandpur gi miyamna yaningde hairi. Kuki Puru ki miyoi kaya sikhibaga loinana haudik tu miyoi kayana awaba mayoknaringai gi cherak asida luhongbagi decoration tawba oina Prime Minister lakpagi matangda leitenggi oiba mawongda sengat sagatpagi thawong chatharakpa adu miyambu atamnana chingnabani haina lawi. Manipurda separate administration gi demand tanba yaroi haina FNCC na fongdokre. Manipurda separate administration gi demand tanba yaroi Naga gi lam oidiba kharam wifi je thomkholui amadi Sijangda Kuki militant singi designated camp chanaba thaurang khongpham handokpiyu amasung Naga singna khundariba mafam pumnamaktagi khulai paiba Kuki militant sing chathankhigedabani haina Foothill Naga Coordination Committee FNCC na Prime Minister da wakatkre. Prime Minister da thakiba wakat cherol amada FNCC na hai Kuki militant singi designated camp sagani haina thaurang toriba kharam wifi je thomkholui amasung Chijang hairiba mafam singasi Kangpokpi subdivision gi manung chana leiba Naga singi lamni hairiba mafam singasi da designated camp amata chahanbiganu Kuki militant singna Kangpokpi Jawdangtek Kotland Kotjim Kharam wifi Harauthel Lailon wifi Khunku Molhoi Tinkhai amadi Sinaina singwa mafam singda operate tawduna miyamda miyot minai chathabagi thawong khudakta lephangadabani hairi. Lupas Chonga amadi lising ama piraga BJP gi phiral paiduna Prime Minister Oglusi hairakpada mama oibi singna yafam thokte haina Sujata na fongdokre. Lamdamasigi mama oibi singna Manipurda thokliba lan manungda Kota Salai Taret ki phiral paiduna Khongjang Chngsinkhre singna Lupas Chonga lising ama piraga Prime Minister lakpa Oglusi haina haurakpada mama oibi singna yafam thokte haina imagi meira gi lusingbi ti hai Sujata na mama oibi singna phongna appeal tawkre. Wapamasti PPM imagi meira amati awang sengmai kanba apunba nupi lupna lamdamasigi tongan mamaira paibi single loinana National Highway to the Free Movement lehelu haiduna dabi tawduna thasigi mangadagi sengmai bazar da changsilakiba Khongjang da saruk yakibi ima singi mafamda mahakna ngasi phongdokibani ngasigi Khongjang aduda saruk yakibi maira paibi singda wangang laduna ti hai Sujata na haiki thokliba lan manungda Kota Salai Taret ki phiral paiduna Khongjang Chngsinkhre mama oibi singamadi miyamna BJP gi phiral paiduna Narendra Modi bu okpa thokpham thokte haiba yauna wafam kaya su phongdoki.
Prime Minister lakpagi mayukta Khongjang Chngsinkhre Prime Minister Narendra Modi na hayeng Manipur laktuna Churachandpur amasung Imphal da project kaya sangabaga loinana urep uyum tanggadoriba asibu yaningdaba phongdoktuna khunai kanba apunba maira paibi lupna Thoubal wangma tabada leiba lup asigi office da Khongjang Chngsinkhre tongan mafamdagi lakpa maira paibisingna ngasi nungthel kholau kaya lauduna amasung khutta phi amuba punduna changsinkiba Khongjang aduda khunai kanba apunba maira paibi lukki president ima Maipak na haiki chahi ahum suraklaba tangdu leitadraba matam asida karigumba wahai amata hairaktraga asiana yauna Manipura si pungtumtumna loiraba matamda Modi na hayeng lakani haibati nubi khunai na yaba ngamloi amadi mahaki phida thaba ngamloi Relief camp ta awa mai sakhang liba mayam amadi relief camp ta leina sikiba mayam ama yaukre madu phawbada Narendra Modi na hanna yenglaktraga haudiktana lakadoriba se miyamna opiganu haiki Prime Minister Modi ki khongchat na Manipur da ingtapa hanjilaklagani haina Punit Kumar Goyal na phongdokre Churachandpur da ayupung 12 makhai da thungani Kanglada na nungthil pung 2 da thunglagadori PM na Kuki amasung Mitai gi IDP ani unaranggadori Prime Minister Narendra Modi ki Manipur khongchat asina maram oiraga state asida ingtapa phibam hanjilaklagani haina Chief Secretary Punit Kumar Goyal na phongdokre Paumi Singh unaba amada mahang na haiki Manipur asi border state ama oibata natana India gi ex state policy yamna maru oiba yumbi makhong amane hana sunabagi thodok lepkhre haiduna ingtapa hanjilagle haina lawba yade amana amabu thajaba thamnabaga loinana mahautagi punsida hanjilaglaba matamda mapung phana ingtapa phibam leire haina lawgani Prime Minister gi Manipur khongchat asigi matangda mahang na haiki Aizol gi khongchat loiraba matungda Prime Minister na hayeng Manipur da thunglagani numit yungba matung pung 12 ga minute 15 tabada Churachandpur da thunglabaga loinana district adugi internally displaced person IDP singa unaduna wari sanagani matung tarakpada mahangna tongan ba infrastructure projects singi urep yung tamgani amasung Churachandpur gi peace ground da pangthokba miyangi mifam amada wangangani thorom adu loiraba matung nungthil bung 2 makhai tabada Prime Minister na Imphal gi Kanglada thunglagani amasung district asigi IDP singa unaduna wari sanagani matung tarakpada mahangna tongan ba project taramari urep uyung tambaga loinana project tare sangaramgani hairi Phongyar BJP mandaldagi member kaya tokre hairibadu anti party oiba kanggu singni Phongyar BJP mandal amasung morsar gi executive ni haina claim tawdaba kharana Prime Minister gi Manipur khongchat ki mangoinana BJP Phongyar mandaldagi resign tawre haina phondokibadu miyambu lanna lamjing bani makhosing adu hanadagi anti party oina thabak tawa miyoi sing haina Phongyar assembly constituency da BJP gi mirep oikiba ani ayung simre hoping sana phondokre Ngachonmi Ramsang Kauba Amana lit tawraga Phongyar BJP mandaldagi miyoi 95 primary membership dagi resign tawre haiba singadu haugiba sai lisingani kunithoigi assembly election gi matamdagi hauraga party ki mayokta thabak taba miyoi ngaktani haiba miyoi sing aduna mikhal aduda party gi official sing candidate pu support tawbagi mahuta rival party sing da phongna campaign chathaduna BJP gi pandam asibu mapangal solhanaba hotnaba miyoi singni haidiba miyoi sing adugi mathakda disciplinary action lawkhatnaba mahaki maikidagi English singani kunithoi gi March 13 BJP Manipur Pradesh ki president ta formal oina aiba sirol piduna khanganba laikhrabani Phongyar BJP mandal amasung boot level executive sing hawjik suleng dana leidi Phongyar constituency da grassroots tagi hauna BJP mabangal asti kalhanaba Chokthaba naidana honari anti party oiba kharana BJP dagi resign tawre haidibasi party asbu mingsa thianaba honabani haidi